crore kunthra Henna risk Leiriba Asigi Matangda company Singdagi Aeeba insurance Lougani Kejriwal. Aam Aadmi Party ki national convener Arvind Kejriwal na Leibag asida E20 fuel na gari gi engine sing sohande natraga mileage hanthahande haibagi wafam asi maruoiba gari puthogliba company sing gi maikidagi Aeeba insurance Lougani haina Leibag asida Gari Crore kunthra rom Henna risk Leiriba Asigi Matangda phongdokri. Mahangna makha taraduna hauzi Leibag sinba thungna seasonariba petrol da ethanol chada kunyan sinbagi program asibu yaningdaba phongdoktuna laklibani. Masigi matangda Prime Minister na Modi su Aeeba cherol pigani haina phongdokhi. Leibagani gi miyamna ethanol yansinba thau asigi mayokta akanba protest kaya chathaningai miyamda thau seasonanabagi matangda option pinanaba apambasu phongdoknaraklibani. Haukiba cherol da lengangna social media da E20 ethanol blending program gi matangda aranba pau kaya ama social media da sandorakliba adugi matangda palladuna engine yaraktaba amasung insurance ki matangda environmental gi oiba sokpasing gi matangda karimata laite haina phongdorapani. Ngasigi paugi mifam amada Kejriwal na Maruti Suzuki Toyota amadi public statement singni akoina puthokpa gari sing adu user manual piriba guidelines sing aduga onatai bani hairi. Mahangna makha taraduna company sing aduna Aeeba oina piduna karigumba ethanol yalaba petrol sizinabana mileage adu hantharaklabani customers singi aduda chada taragi compensation piba ngamgadra haina hangki. Makoina puthokpa gari singda E20 ethanol yalaba petrol sizinabana karigumba gari da asokpa yawraklabadi sokliba sing adugi parts sing adu sindokpada company na lemna piba ngamgadawribra haina su hangki.